ꯀꯥꯏꯗꯅꯦꯕ ꯆꯠꯇꯣꯏꯁꯦ ꯀꯪꯂꯒ ꯂꯥꯛꯑꯗ ꯀꯪꯂꯥꯗ ꯒꯦꯝꯁꯥ ꯁꯣꯡ ꯈꯥꯝꯕ꯭ꯔꯥ ꯑꯁ ꯃꯤ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯚꯤꯖꯤꯇꯤꯡ ꯑꯋꯥꯔꯁꯦ 9 AM ꯗꯒꯤꯅ 4:45 ꯐꯥꯎ ꯑꯣꯏꯕ ꯃꯥꯜꯂꯦꯕꯀꯣ ꯀꯣ ꯇꯤꯀꯦꯠ ꯑꯅꯤꯗ ꯂꯧꯒꯦꯅꯦ ꯑꯗꯨꯒ ꯇꯤꯀꯦꯠꯅ ꯃꯤ ꯑꯃꯃꯝꯗ ꯂꯨꯄꯥ 10 ꯂꯧꯋꯦꯕꯀꯣ ꯃꯅꯨꯡ ꯆꯪꯕꯩꯔꯤꯕꯣ ꯑꯗꯨꯒ 2 ꯋꯤꯂꯔꯒꯤ ꯄꯥꯔꯀꯤꯡꯅ ꯃꯅꯨꯡꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯂꯨꯄꯥ 20 ꯑꯣꯏꯌꯦ ꯄ꯭ꯔꯥꯏꯁꯁꯦ ꯀꯩꯅꯣ ꯒꯥꯔꯤꯒꯤ ꯄꯥꯔꯀꯤꯡ ꯃꯃꯜꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯒꯥꯔꯤ ꯅꯝꯕꯔ ꯀꯩꯀꯩ ꯍꯥꯏꯕ ꯆꯠꯂꯤꯅꯦꯕꯀꯣ ꯆꯣꯏꯕ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯦ ꯁꯤ ꯇꯧꯔꯗꯤ ꯀꯩ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯄꯩꯁꯥ ꯄꯥꯏꯌꯨꯀꯣ ꯍꯥꯞꯆꯜꯂꯣ ꯕꯦꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯤꯀꯦꯠꯁ ꯀꯪꯂꯥꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯆꯦꯟꯒꯦ ꯍꯥꯏꯔꯕ ꯂꯝꯄꯥꯛꯁꯤꯗ ꯁꯤꯗꯁꯨ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯑꯗꯨꯝ ꯅꯦꯝꯊꯔꯛꯈꯤꯁꯅꯣꯕ ꯍꯣꯏ ꯐꯖꯕꯒꯤ ꯇꯥꯏꯃꯤꯡꯗ ꯅꯠꯇ꯭ꯔꯥ ꯑꯩꯕꯨꯗꯤ ꯃꯣꯏꯁꯨ ꯔꯤꯜꯁ ꯅꯝꯃꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯜꯂꯦꯀꯣ ꯉꯁꯤꯁꯦ ꯁꯟꯗꯦ ꯑꯣꯏꯕꯩꯁꯨ ꯃꯥꯜꯂꯦ ꯁꯟꯗꯦꯁꯨ ꯑꯣꯏꯗꯅ ꯑꯉꯥꯡꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯑꯩ ꯕꯣꯠ ꯂꯦꯞꯄꯩꯗꯣ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯈꯤꯁꯤꯔꯥ ꯈꯪꯗꯦ ꯕꯣꯠꯇ ꯀꯩꯅꯣ ꯇꯧꯍꯟꯕꯤꯔꯛꯑꯣꯅ ꯐꯥꯎꯍꯟꯕꯤꯔꯛꯑꯣꯅ ꯁꯤꯁꯦ ꯁꯉꯥꯏ ꯌꯣꯟꯐꯝ ꯍꯥꯏꯔꯣ ꯑꯣ ꯁꯣꯝꯁꯦ ꯁꯉꯥꯏ ꯁꯤꯁꯦ ꯁꯤꯅ ꯒꯣꯕꯤꯟꯗꯖꯤ ꯍꯥꯏꯕ ꯂꯥ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯁꯤꯔ ꯑꯁꯤ ꯐꯖꯗꯤ ꯐꯖꯅꯤ ꯃꯌꯥꯝ ꯑꯃ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯍꯧꯖꯤꯛ ꯑꯁ ꯐꯖꯩꯅꯦ ꯌꯥꯏ ꯅꯪ ꯁꯤ ꯃꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩꯁꯤꯗ ꯀꯩꯀꯩ ꯂꯩꯖꯥꯠꯅꯣ ꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕ ꯒꯣꯕꯤꯟꯗꯖꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯒꯣꯕꯤꯟꯗꯖꯤ ꯌꯧꯔꯦ ꯀꯩꯀꯩ ꯂꯩꯒꯦ ꯑꯇꯩꯗꯤ ꯑꯗꯣ ꯁꯨꯝ ꯃꯐꯝꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯂꯥꯏꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯤ ꯑꯃꯅꯤꯗꯪ ꯇꯧꯔꯗꯤ ꯁꯨꯝ ꯀꯤꯖꯅꯦꯕ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯂꯩꯗꯅ ꯁꯤꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯕ ꯁꯉꯥꯏ ꯌꯨꯝꯐꯝ ꯀꯧꯕ ꯃꯥꯜꯂꯦ ꯁꯉꯥꯏ ꯌꯨꯝꯐꯝꯗ ꯈꯣꯡꯗꯥꯖꯔꯛꯏ ꯍꯣꯏ ꯄ꯭ꯂꯦꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗꯗꯤ ꯑꯁꯣꯝꯗꯁꯨ ꯆꯪꯕ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯀꯔꯤ ꯒꯥꯔꯗꯦꯟ ꯔꯣꯛ ꯒꯥꯔꯗꯦꯟ
ꯑꯗꯨꯒ ꯑꯁꯤꯗ ꯐꯥꯎꯗꯣꯛꯈ꯭ꯔꯁꯤꯔꯥ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯟꯅ ꯑꯁꯤ ꯃꯅꯤꯡꯗ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯛꯁꯤꯔꯥ ꯍꯥꯏꯕ ꯅꯪ ꯑꯃꯨꯛꯐꯥꯎ ꯍꯥꯏꯁꯦ ꯑꯩ ꯀꯨꯏꯔꯦꯁꯦ ꯀꯪꯂꯥ ꯂꯥꯛꯇ꯭ꯔꯤꯁꯦ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯎꯒ ꯀꯩꯅꯣ ꯈꯨꯊꯥ ꯍꯜꯂꯛꯄ ꯂꯩꯔꯤꯁꯦ ꯈꯣꯡꯅꯥꯡ ꯃꯥꯜꯂꯤꯀꯣ ꯁꯤꯁꯦ ꯁꯨꯇꯤꯡ ꯇꯧ ꯌꯥꯗꯕꯒꯤꯅꯦꯕ ꯍꯟꯗꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯥꯡꯉꯤꯗ ꯃꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯕꯗꯣꯀꯣ ꯀꯩꯝ ꯂꯩꯇ ꯃꯥꯜꯂꯦꯗ ꯍꯧꯖꯤꯛ ꯁꯤꯗꯤ ꯂꯥꯏꯁꯪ ꯈꯤꯇꯪ ꯃꯥꯜꯂꯦ ꯀꯣ ꯑꯁꯣꯝꯗꯁꯨ ꯒꯥꯔꯗꯦꯟ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯣꯝ ꯁꯥꯏꯗ ꯆꯠꯂꯁꯤꯀꯣ ꯀꯣꯕꯥꯅꯤꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯁꯜꯂꯁꯦꯅ ꯁꯟꯗꯦꯗꯤ ꯑꯣꯏꯔ ꯃꯤ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯆꯠꯅꯗꯕ ꯃꯐꯝ ꯆꯠꯁꯤ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯐꯝꯗꯤ ꯂꯩꯁꯤꯗꯤ ꯎꯅꯥ ꯌꯥꯎꯍꯟꯁꯤꯔꯥ ꯍꯥꯏꯁꯤꯗꯤ ꯀꯩ ꯇꯧꯐꯝ ꯑꯣꯏꯖꯥꯠꯅꯣ ꯁꯤꯁꯦ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯅꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯐꯗꯤ ꯐꯖꯩꯅꯦ ꯃꯐꯝꯁꯦ ꯆꯪꯕ ꯌꯥꯗꯖꯥꯔꯣ ꯆꯪꯅꯗꯦ ꯀꯦꯁ ꯑꯃꯨꯛ ꯀꯥꯗꯅ ꯑꯩꯈꯣꯏ ꯕꯥꯅꯤꯕꯨ ꯑꯁꯤ ꯐꯥꯎꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯁꯤꯗꯕꯣ ꯖꯥꯂꯤ ꯈꯥꯕꯅꯦ ꯀꯦꯁ ꯑꯃꯨꯛ ꯀꯥ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯐꯝꯁꯦ ꯆꯪꯕ ꯃꯤ ꯆꯪꯕꯁꯨ ꯀꯅꯥꯝ ꯎꯅꯗꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤꯇꯪ ꯆꯪꯉꯣ ꯀꯦꯁ ꯑꯃꯨꯛ ꯀꯥꯔꯗꯤ ꯐꯥꯏꯟ ꯂꯨꯄꯥ 2,000 ꯊꯤꯌꯣ ꯍꯥꯏꯔꯗꯤ ꯂꯨꯄꯥ ꯀꯩꯅꯣ ꯈꯛꯇꯅꯦ 10 ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯐꯥꯏꯟ ꯂꯨꯄꯥ 2,000 ꯊꯤꯌꯣ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯜꯂꯦꯍꯦ ꯃꯤ ꯀꯩꯅꯣ ꯇꯧꯐꯝ ꯃꯥꯜꯂ ꯂꯥꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯆꯠꯂꯁꯦꯕ ꯀꯔꯤ ꯍꯥꯏꯕ ꯔꯣꯛ ꯒꯥꯔꯗꯦꯟꯗ ꯆꯠꯂꯁꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯁꯜꯂꯨꯔꯁꯦ ꯍꯥꯏꯕ ꯐꯖꯕ ꯐꯖꯗꯕ꯭ꯔꯥꯅ over to you ꯀꯣꯛ ꯉꯥꯎꯋꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯤꯡꯉꯨꯔꯕꯅꯤ ꯅꯪꯁꯦ ꯄꯨꯂꯤꯁ ꯌꯥꯝ ꯃꯥꯜꯂꯦ ꯐꯨꯔꯤꯠꯇꯨꯗꯅ ꯃꯤꯆꯝ ꯃꯥꯟꯕ ꯆꯨꯝꯅꯒꯤ ꯑꯗꯨꯒ ꯄꯨꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯀꯀꯥ ꯃꯤꯊꯥꯏ ꯂꯩꯕꯤꯌꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯣ ꯐꯖꯩ ꯂꯥꯏꯠ ꯀꯥꯞꯁꯟꯕꯩꯁꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯉꯁꯥꯏ ꯁꯣꯝꯗꯒꯤ ꯀꯦꯁ ꯀꯥꯟꯅꯅꯦ ꯇꯧꯕꯗꯣ ꯆꯠꯂꯁꯤ ꯀꯩ ꯊꯥꯒꯦ ꯌꯦꯡꯒꯦꯕ ꯅꯣꯔꯠ ꯏꯟꯗꯤꯌꯥꯟ ꯔꯣꯁ ꯋꯨꯠ ꯀꯩꯅꯣꯝ ꯊꯥꯏꯌꯦ ꯃꯅꯨꯡ ꯀꯥꯡꯖꯩꯕꯨꯡ ꯍꯥꯏꯌꯦ ꯑꯣ ꯄꯣꯂꯣ ꯁꯥꯟꯅꯐꯝ ꯑꯣꯏ ꯃꯥꯜꯂꯦꯍꯦ ꯁꯤꯗ ꯀꯩꯅꯣ ꯈꯔꯗꯤ ꯏꯔꯦ NSꯇꯒ ꯏꯌꯦ ꯑꯩꯈꯣꯏꯁꯦ ꯌꯧꯔꯣꯏꯗꯕ ꯃꯐꯝꯁꯨ ꯌꯥꯎꯔꯕꯅꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯗ ꯌꯧꯕ ꯈꯤꯇꯪ ꯋꯥꯒꯗꯕ ꯃꯐꯝ ꯌꯥꯎꯔꯕ ꯁꯣꯝ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯉꯩꯗꯤ ꯌꯧꯗꯧ ꯃꯥꯟꯁꯤꯜꯂꯒ ꯁꯤꯗ ꯔꯣꯛ ꯒꯥꯔꯗꯦꯟ ꯍꯥꯏꯌꯦꯕꯀꯣ ꯔꯣꯛ ꯒꯥꯔꯗꯦꯟꯗꯨꯃ ꯍꯥꯟꯅ ꯆꯪꯊꯣꯛꯑꯁꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯣꯀꯦ ꯆꯠꯂꯁꯤ ꯅꯪꯉꯔꯣꯏ ꯊꯨꯅ ꯆꯠꯁꯜꯂꯁꯦ ꯁꯠ ꯍꯣꯔꯦꯟ ꯇꯥꯟꯊꯣꯔꯛꯄ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯗꯤ ꯐꯔꯛ ꯇꯥꯛꯀꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯅꯣꯔꯃꯦꯜ ꯃꯆꯨꯗꯤ ꯃꯥꯟꯗꯦ ꯍꯥꯏꯕ ꯀꯂꯔꯒꯨꯝꯕ ꯍꯥꯞꯄꯤꯔ ꯈꯪꯗꯦ ꯍꯥꯏꯕ
ꯑꯗꯩ ꯁꯤꯁꯨ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦꯕꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏ ꯃꯐꯝꯁꯦ ꯃꯅꯤꯡ ꯊꯣꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯃꯥꯡ ꯊꯣꯡꯗꯤ ꯁꯣꯝꯗ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯆꯪꯕꯒꯀꯣ ꯑꯩꯅ ꯅꯝꯃꯤꯕ ꯃꯐꯝꯈꯩꯁꯦ ꯃꯉꯣꯟꯗ ꯍꯥꯞꯅꯕ ꯃꯥꯏ ꯑꯦꯜꯕꯣꯝꯗ ꯍꯥꯞꯅꯕꯅ ꯇꯧ ꯂꯩꯔꯦ ꯃꯥꯏ ꯔꯤꯜꯁ ꯅꯝꯗꯦꯅꯅꯦꯕ ꯂꯥꯛꯏꯁꯦ ꯇꯥꯑꯣꯏꯅꯀꯤ ꯑꯗꯣ ꯔꯤꯜꯁꯅ ꯇꯧ ꯂꯩꯔꯦꯕ ꯑꯣ ꯌꯧꯔꯛꯑ ꯃꯥꯜꯂꯦꯍꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯍꯧꯖꯤꯛ ꯔꯣꯛ ꯒꯥꯔꯗꯦꯟ ꯌꯧꯔꯦ ꯑꯗꯣ ꯁꯤꯒꯤꯅ ꯆꯪꯐꯝꯅꯦꯕ ꯁꯤꯁꯦ ꯈ꯭ꯋꯥꯏ ꯑꯃ ꯆꯪꯐꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯊꯣꯡ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯍꯧꯔꯦ ꯑꯗꯩ ꯏꯁꯤꯡ ꯀꯩꯀꯥꯗꯤ ꯍꯥꯞꯇ꯭ꯔꯤꯕꯀꯣ ꯃꯣꯏꯁꯤ ꯐꯥꯎꯟꯇꯦꯟꯁꯨ ꯊꯝꯕ ꯃꯥꯜꯂꯦ ꯑꯗꯣ ꯐꯥꯎꯟꯇꯦꯟ ꯀꯩꯀꯥꯁꯦ ꯏꯁꯤꯡ ꯑꯝꯇ ꯍꯥꯞꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯝꯇ ꯇꯥꯗ꯭ꯔꯤꯕ ꯌꯦꯡꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯤꯔꯣ ꯑꯩ ꯕꯦꯛ ꯌꯥꯟꯁꯤꯜꯂꯒꯦ ꯄꯤꯔꯣ ꯑꯁ ꯌꯥꯝ ꯂꯨꯝꯃꯦ ꯁꯤꯗꯤ ꯄꯋꯥꯔ ꯕꯦꯡ ꯌꯥꯎꯕꯩꯔꯣ ꯌꯥꯟꯁꯤꯟꯍꯧꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯗꯣꯏꯔꯕ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯃꯤ ꯑꯉꯥꯡꯉꯩ ꯀꯥꯞꯄꯤꯁꯤ ꯉꯥꯏꯈꯣ ꯃꯌꯥꯝꯅ ꯐꯣꯇꯣ ꯌꯥꯝ ꯀꯥꯞꯅꯕ ꯃꯐꯝꯗ ꯌꯧꯔꯦ ꯊꯥꯔꯥ ꯂꯩꯀꯣ ꯑꯣꯀꯦ ꯌꯥꯔꯦ ꯑꯩ ꯂꯣꯜꯍꯜꯂꯤꯅꯦ ꯍꯥꯏꯕ ꯐꯣꯇꯣ ꯀꯥꯞꯄꯩ ꯂꯣꯜꯍꯜꯂꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯌꯦꯡꯉꯨꯅꯦ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕ ꯃꯥꯟꯗ꯭ꯔꯦ ꯑꯣꯖꯥ ꯑꯃꯅ ꯍꯦꯔꯣ ꯁꯥ ꯂꯩꯔꯦ ꯅꯝꯊꯣꯛꯈꯤꯒꯦ ꯑꯩꯒꯤꯁꯨ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯇꯦꯛ ꯑꯃꯅꯤ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯟꯐꯝꯁꯦ ꯂꯣꯏꯁꯜꯂꯦ ꯇꯥꯛ ꯂꯥꯎ ꯀꯥꯈꯠꯂꯛꯏꯁꯤꯗꯤ ꯁꯤꯟꯐꯝꯁꯦ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯊꯣꯛꯂꯛꯏꯌꯦ ꯁꯤꯗ ꯅꯠꯇꯦ ꯑꯥꯗꯩꯁꯦ ꯁꯤꯒꯤꯁꯦ ꯒꯦꯠꯀꯤꯁꯦ ꯍꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯁꯤꯗꯩ ꯃꯇꯦꯛ ꯍꯥꯞꯄꯁꯤ ꯂꯥꯛꯑꯣ ꯇꯥꯏꯃꯤꯡꯅꯅꯦ ꯑꯗꯣ ꯅꯣꯡꯃ ꯆꯤꯟꯗꯕ ꯑꯝꯗ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯗꯕ ꯃꯥꯏꯔꯨꯟ ꯅꯠꯇꯕ ꯑꯃ ꯇꯧꯔ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯟꯕ ꯍꯧꯔꯦ ꯁꯦ ꯐꯨꯔꯤꯠꯀꯥꯁꯦ ꯄꯥꯏꯖꯔꯣꯁꯦ ꯉꯝꯃꯔꯣꯏ ꯑꯩꯕꯨ ꯁꯦ ꯕꯦꯛꯀꯥꯁꯦ ꯄꯥꯏꯖꯔꯣꯁꯦ ꯍꯟꯈꯤꯕꯗ ꯅꯪ ꯊꯧꯗꯣꯏꯅꯤꯀꯣ ꯆꯠꯈꯤꯕ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯂꯥꯁ ꯇꯥꯍꯧꯔꯤꯅꯦꯕ ꯁꯤ ꯃꯅꯤꯡ ꯊꯪꯍꯧꯔꯤꯅꯦꯕ ꯁꯟ ꯍꯣꯏꯗꯧꯅꯅꯦꯕ ꯍꯣꯏꯗꯣꯔꯛꯏꯁꯦ ꯃꯇꯝ ꯂꯣꯏꯔꯦꯅ ꯁꯤꯕꯨ ꯃꯌꯥꯝꯁꯨ ꯃꯤꯗꯤ ꯌꯥꯝꯃꯦꯕ ꯁꯟꯗꯦ ꯑꯣꯏꯕꯩ ꯃꯥꯜꯂꯦꯀꯣ ꯁꯟꯗꯦ ꯑꯣꯏꯕꯩ ꯃꯥꯜꯂꯦꯀꯣ ꯃꯤꯁꯦ ꯀꯩꯅꯣꯒꯁꯨ ꯂꯣꯏ ꯂꯩꯔꯦ ꯍꯩꯅꯧ ꯆꯥꯕꯁꯨ ꯂꯥꯛꯀꯅꯤ ꯁꯤ ꯄꯥꯜꯂꯀꯥꯟꯗ ꯑꯗꯣ ꯃꯤꯗꯣ ꯊꯤ ꯌꯥꯝꯃꯦꯕ ꯃꯤꯁꯨ ꯀꯩꯗꯧꯔ ꯀꯥꯎꯕ ꯅꯠꯇꯦ ꯅꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯕ ꯑꯩꯈꯣꯏ ꯒꯤꯝꯕꯜꯗꯣ ꯉꯁꯥꯏꯁꯤꯗ ꯊꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯂꯧꯁꯟꯈ꯭ꯔꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯉꯁꯥꯏꯗꯣ ꯂꯧꯊꯣꯔꯛꯑꯣ ꯑꯃꯨꯛꯀꯁꯨ ꯅꯝꯃꯤꯅꯦ ꯂꯧꯕ ꯑꯣꯀꯦ ꯃꯥ ꯍꯧꯖꯤꯛ ꯒꯤꯝꯕꯜ ꯄꯨꯁꯜꯂꯝꯗꯕ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯆꯥꯔꯖꯀ ꯇꯧꯔ ꯂꯥꯛꯑꯦ ꯅꯠꯇꯦ ꯁꯤꯗꯤ ꯃꯁꯥꯒꯤꯅꯤ ꯍꯥꯟꯅꯒꯤꯅꯤ ꯁꯤ ꯇꯥꯏꯅꯒꯅꯤ ꯍꯥꯟꯅꯒꯤꯅꯤ ꯑꯗꯨꯒ
누라싱기 정품을 만 누라 있고 하. 미숑. Nang gai di lay mi. Sina tra. Sina ti. Man ne. Cái chi chứ phải làm mẹ cái nồi chi nè thế. Cái receipt to cái nó. Nó thôi. What's that? Ticket 20. Okay. Ay, das ko nga ni dalog. Kan mo sa Corneto sa si kumba. Abi doon na. Kung ano dito ay ama italo ke ba. Sudah. Ama galo. Just stay down. Hana hat. Đâu rồi đâu. Ai 판매 ai 들 나와. 양 홍 삐기니. 아. Kangkante pambawi do. Ngasi hong punya. Oh, ngasi kam. Yang hong na 삐기니. Oh. Adu kya pige? Oh. Oh, ama sina keno. Kana oi do do. Yes. Nang ama nang kakal nang Ah. Ya ni. Ya ba rồi. Ya de. Kallo. Ate. Na dum thok tera. Nang thau doi na tro. Ai na gi be jo kan. Sunset yam phajal le. Aduga. Koi ni jo. Na don sup le ice cream. Ba ni. Kamai do ra dum loi san ngai ga si je. Ado kamai do sum nungai tera ngadang refreshing bi thok ju nungai tera na. This is me koe. Sai du di na ni ba. Chứ có tận luôn rồi mà.